कुमसी सही की ओइबा ngaगी मेला हप्ता कांगजेबुंगदा हयेंग अयुकी पुंग मापन मखाई ताबदगी पांगथोकलगनी हाइना फिशरीज डिपार्टमेंट की डायरेक्टर ना फोंदोरख्रे डायरेक्टर फिशरी MCS H बालकृष्ण कृष्णना मखातारदुना हाई ममांग चहिदा थोहनिंगदबा इरांग ना मरम ओइरागा पांगथोखिद्रबा nga मेलादा ngabu yokchaduna hingjaba da asa kaihанki adubu handak chahida hanagum nga मेला पांगथोक्तुना ममांग चहिदगी योक्तुना थमलक्लबा nga sing मियामगी अपाम मवोंगदा फंगहनबा ngamlagani हाइकी असिदसुनतना nga हेना पुथोकपगी हानदगी हौना अथोय अहेन चांगदमनबा पांगथोखिबगुम हंदकसु पांगथोकनी हाइना मियामदा फोंदोरकली लोइनाना फिशरीज की मिनिस्टर हैसनाम दिंगोना सु लेबाक मियामदा निंगोल चाकोबगी याइफा मंगोल पीबगा लोइनाना nga मेलादा अहोंग ममलदा मखल खुदिंगी nga फंगहनबा पांदम थमली चीफ मिनिस्टर की लिचिंग मखादा पांगथोकदौरिबा मेला अदुदा nga खकनादना IDPS सिंगना पुथोकपा पोलम सिंग हॉर्टिकल्चर की पोलम चिंगमी सिंगना पुथोकपा पोलम सिंग सु फंगनी अमदी अतै अतोपा IDPS सिंगी प्रोग्राम खरसु उटकनी हाइना वाफम थमलकली अरोइबदा nga मेला असिदा मियामना लाक्तुना मपुंग फाबा nga मेला अमा ओहेनबदा ngabu yokchariba singi pukning thawgat naba phongdorakli Department of Fisheries Government of Manipur sinba nga gi mela hapta kangjebungda November ki tarik anida ayuki pung mapan makai tabadagi hauragani nomgi oba nga gi mela si hogi bachahida irang na maram orakanda khoi pangthokidre maduna maram orakanda nga yokchariba ngami singda achouba chaithek ma piri loinana state sigi economy da su achouba yamna heavy blow ma piri si kokna ba amadi akhoi ngami singsina yokchariba nga mayam si myamda marang kaina madi hongna phangana ba pandam dani sinjariba nga gi mela si hanu maktada manipur gi praja myam punamupu aini kokno na khurumjari loina akhoi Dipawali gi ngasi gi haifarba numit rogloina na hiangai gi nini panba adugumba akhoi gi ningol chakoba adi manipur gi amatanga raba adugumba ningol singi festival yamna maroiba singba ningol chakoba sina lakpasidida manipur gi praja myam punamukta aigi tariptagi yaifa paujel pijari hai lakadu batang ani sidida manipur praja myamna hariba mela sida lingbira kanda yamna mapung phaba adugumba mela ama akhoi ohenna khone minasi hadana ai manipur praja myamda appeal tawjari hariba fish mela asidida fish mela asi khatana tana ngagi pothok si khatana tana akhoi internally displaced person singna pothok problem mayam amasu yawi arulena function asidasu akhoi internally displaced person na singa akhoi program hoi amani hoi sem saraga mayamda unna na bo hoi sem sajari